ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯆꯪꯂꯛꯏ꯫ ꯁꯤꯂꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯃꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯊꯣꯛꯑꯒꯦ ꯇꯧꯕꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯁꯤꯂꯥꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯂꯦꯅꯥꯗꯤ ꯂꯣꯌꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯍꯦꯂꯦꯅꯥꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ, ꯃꯁꯛꯁꯨ ꯐꯖꯕ, ꯃꯁꯥꯁꯨ ꯊꯕꯛ ꯇꯧꯕ, ꯑꯗꯨꯒ ꯃꯄꯥꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ꯫ ꯑꯁ, ꯃꯤ ꯃꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯃꯤ꯫ ꯅꯪꯒꯤ ꯂꯥꯏꯕꯛꯀꯨꯝꯅ ꯑꯩꯈꯣꯏꯁꯨ ꯇꯝꯂꯝꯂꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯦꯂꯦꯅꯥꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯗꯨꯅ ꯍꯔꯥꯎꯏ꯫ ꯃꯦꯝꯊꯣꯏꯁꯨ ꯃꯆꯥꯅ ꯄꯣꯠꯂꯣꯏꯒ ꯁꯦꯠꯄꯗꯨꯗ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯀꯦꯕꯗꯣ ꯎꯔꯒ ꯃꯆꯥꯕꯨ ꯃꯤꯠꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯏꯆꯥꯁꯤ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ, ꯀꯅꯥꯒꯤ ꯕꯂꯥꯕꯤꯖꯨꯅꯒ ꯍꯦꯟꯄꯣꯠ ꯅꯠꯇꯦꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯗꯣꯜꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯍꯩ ꯕꯣꯔꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯩ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯂꯣꯌꯥ ꯎꯕꯗ ꯃꯆꯤꯟꯗ ꯋꯥꯎ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ, ꯑꯩ ꯐꯛ ꯉꯥꯎꯋꯦ ꯍꯥꯏꯕ, ꯃꯁꯛꯁꯦ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ, ꯅꯣꯛꯐꯦꯠꯀ ꯇꯧꯕꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯥꯔꯦꯀꯣ, ꯑꯣꯏꯕꯁꯨ ꯐꯪꯉꯨꯔꯣꯏꯗꯕꯗꯨꯗ ꯍꯣꯞꯀ ꯇꯧꯔꯨꯔꯅꯨ꯫ ꯑꯩꯈꯣꯏꯕꯨ ꯍꯣꯞꯀꯥꯏ ꯁꯥꯒꯠꯂꯤꯅꯣ? ꯆꯨꯝꯅ ꯐꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯃꯤ ꯍꯦꯂꯦꯅꯥꯒꯤ ꯑꯣꯏꯈ꯭ꯔꯁꯤꯕꯨ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯌꯥꯝꯅ ꯕꯣꯔ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯌꯦꯡꯅꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯅꯤꯡꯖꯔꯛꯄ ꯄꯨꯝꯅꯃꯛ ꯊꯨꯡꯖꯔꯦ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯦꯝꯊꯣꯏꯅ ꯌꯥꯔꯦꯀꯣ, ꯍꯣꯔꯦꯟꯗꯒꯤ ꯑꯗꯨꯝ ꯎꯗꯧ ꯂꯩꯔꯗꯨꯗ ꯄꯦꯟꯗ꯭ꯔꯗꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂ ꯌꯦꯡꯉꯤꯅꯤꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯂꯩꯁꯥꯕꯤꯁꯥ, ꯅꯣꯏꯁꯨ ꯐꯣꯇꯣ ꯀꯥꯞꯅꯕ ꯂꯥꯛꯑꯣꯗꯅ꯫ ꯁꯣꯝꯗꯅ ꯂꯨꯁꯤ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯌꯥꯅ ꯄꯤꯔꯛꯈꯤꯕ ꯕꯔꯗꯦꯗ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯐꯤꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯐꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯤꯛ ꯀꯞꯆꯗꯨꯅ ꯅꯪꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜꯁꯦ ꯉꯁꯤꯗꯤ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯦꯀꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯔꯝꯃꯗꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯇꯨꯅ ꯅꯪꯒꯤ ꯃꯤꯃꯥꯡꯗ ꯂꯦꯞꯆꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯦꯡꯕ ꯌꯥꯗꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯕꯣꯔ ꯂꯥꯛꯏ꯫ ꯃꯌꯥꯝꯗꯨ ꯕꯣꯔ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯃꯍꯩ ꯊꯣꯛꯅꯈꯤ꯫ ꯂꯨꯁꯤꯁꯨ ꯃꯤ ꯈꯔ ꯂꯥꯛꯅꯔꯅꯤ ꯈꯜꯂꯒ ꯐꯤꯔꯣꯜꯁꯤꯡꯗꯨ ꯐꯖꯅ ꯊꯝꯖꯤꯜꯂꯒ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯨꯁꯤꯅ ꯊꯣꯔꯛꯄꯒ ꯂꯣꯌꯥꯅ ꯆꯪꯂꯛꯄꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯉꯍꯥꯛ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯂꯣꯌꯥꯒꯤ ꯐꯤꯖꯣꯜ, ꯃꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯂꯣꯌꯥ ꯅꯧꯐꯦꯠ ꯇꯧꯅ ꯃꯈꯨꯠ ꯑꯗꯨ ꯈꯞꯇꯨꯅ ꯍꯦ, ꯀꯩꯗꯧꯔꯦ? ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯎꯈꯤꯗꯕꯗꯧꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯐꯖꯗ꯭ꯔꯕꯣ? ꯐꯖꯩ, ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯩ꯫ ꯑꯗꯨꯅꯦꯕ, ꯍꯣꯔꯦꯟ ꯅꯅꯝꯕ ꯂꯥꯛꯑꯒ ꯑꯩ ꯃꯥꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯌꯦꯡꯉꯨꯀꯣ꯫ ꯂꯨꯁꯤ ꯋꯥꯍꯩꯗꯨꯅ ꯍꯟꯖꯤꯟ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯣꯠꯄꯤ꯫ ꯂꯣꯌꯥ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯃꯇꯧ ꯑꯗꯣ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒꯦ ꯈꯟꯅ ꯃꯊꯟꯇ ꯈꯟꯖꯩ꯫ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ ꯅꯐꯝꯗ ꯑꯩꯅ ꯁꯩꯗꯥꯡꯕꯤ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯅꯪꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯑꯩꯁꯨ ꯑꯩꯒꯤ ꯄꯂꯦꯞꯐꯝ ꯈꯪꯗ꯭ꯔꯕ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯦꯆꯦ, ꯀꯩꯅꯥ ꯂꯥꯛꯑꯦ, ꯕ꯭ꯂꯥꯎꯁ ꯌꯦꯟꯊꯣꯛꯎꯔꯁꯦ꯫ ꯍꯣꯏ ꯍꯥꯏꯔꯒ ꯂꯨꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯈꯤ꯫ ꯃꯄꯥꯟꯗꯨꯒꯤ ꯅꯥꯀꯟꯗ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯐꯝꯅꯕ ꯌꯥꯝꯅ ꯅꯥꯟꯅꯁꯨ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯐꯝꯅꯕꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧꯏ꯫ ꯉꯝꯕꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯂꯣꯌꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ, ꯃꯆꯨ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫
ꯃꯤꯁꯨ ꯉꯝꯕꯒꯤ ꯂꯣꯌꯥꯅ ꯗꯕꯜꯗ ꯍꯦꯜꯂꯤ꯫ ꯂꯨꯁꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯁꯤꯅꯤꯌꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕꯒꯤ ꯌꯦꯜꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯆꯤꯡꯈꯩ, ꯉꯝꯕ, ꯆꯤꯡꯂꯦꯟ, ꯊꯧꯕ ꯃꯈꯣꯏ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯆꯤꯡꯈꯩꯗꯨ ꯂꯨꯁꯤ ꯑꯣꯏꯕꯗ ꯂꯨꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯁꯤꯗ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ, ꯀꯔꯤ? ꯑꯩꯅ ꯁꯣꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ, ꯑꯗꯣ ꯂꯣꯌꯥꯅꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ? ꯆꯤꯡꯂꯦꯟ ꯆꯤꯡꯈꯩꯒꯤ ꯋꯥꯗꯨꯗ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ, ꯊꯧꯕ ꯉꯝꯕꯁꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯤ꯫ ꯂꯨꯁꯤ ꯉꯥꯏꯍꯥꯛ ꯆꯤꯡꯈꯩꯗ ꯌꯦꯡꯂꯒ ꯄ꯭ꯂꯥꯎꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯈꯤ꯫ ꯆꯤꯡꯂꯦꯟꯅ ꯆꯤꯡꯈꯩꯗ, ꯏꯇꯥꯎ ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯅꯍꯥꯟ ꯃꯥ ꯂꯣꯌꯥ ꯍꯣꯏꯗ ꯂꯥꯛꯄꯗ ꯊꯦꯡꯅꯕ, ꯂꯣꯌꯥꯅ ꯍꯥꯏꯕꯗ ꯃꯣꯏ ꯃꯆꯟꯅꯨꯄꯤꯁꯤꯡꯅꯤ ꯍꯥꯏꯕ, ꯑꯗꯨꯗ ꯑꯩꯅ ꯂꯣꯌꯥꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯕꯅꯤ, ꯃꯥꯁꯨ ꯍꯥꯏꯒꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯣ꯫ ꯆꯤꯡꯈꯩ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯊꯧꯕ ꯉꯝꯕꯗꯨ ꯃꯁꯛ ꯈꯪꯂꯝꯗꯦ ꯃꯥꯁꯨ꯫ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯀꯩꯅꯥ ꯂꯥꯛꯄꯗꯨꯗ ꯀꯩꯅꯥ ꯌꯦꯡꯅꯅꯕ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯣꯌꯥꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯦꯟꯅ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯌꯥꯁꯦ ꯕꯣꯔꯗ ꯕꯣꯔ ꯃꯥꯟꯈ꯭ꯔꯦꯗꯅ, ꯅꯨꯄꯤ ꯈꯔꯗꯤ ꯀꯦꯜꯍꯧꯔꯕꯅꯤ꯫ ꯂꯣꯌꯥꯁꯨ ꯐꯥꯒꯤ ꯇꯥꯔꯛꯇꯨꯅ, ꯏꯊꯥꯎ ꯅꯪ ꯁꯤꯗꯤꯕ? ꯆꯤꯡꯈꯩꯅ ꯑꯃꯨꯛ, ꯃꯤ ꯃꯆꯥꯗꯤ ꯃꯇꯨ ꯂꯥꯛꯄꯗꯩ ꯋꯥꯈꯟꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯈ꯭ꯔꯦꯗ, ꯃꯣꯡ ꯃꯃꯤꯅꯣꯛꯀ ꯇꯧꯗꯅ ꯅꯣꯛꯇꯅ ꯂꯩꯈ꯭ꯔꯦꯅꯦ꯫ ꯚꯥꯏ ꯅꯣꯏꯁꯤꯗꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯍꯥꯏꯈ꯭ꯔꯕ꯭ꯔꯕ? ꯀꯩꯕꯨꯅꯣ? ꯀꯥꯎꯅꯤ ꯅꯪꯗꯤ꯫ ꯅꯣꯏꯒꯤ ꯂꯨꯁꯤꯗꯣ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒ, ꯑꯣ ꯑꯗꯨꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯈꯪꯅꯤꯡꯅ, ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯃꯥꯁꯨ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯗ, ꯑꯩ ꯃꯉꯣꯟꯗ ꯍꯣꯔꯦꯟꯁꯨ ꯐꯖꯅ ꯍꯥꯏꯒꯦ꯫ ꯑꯗꯨꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡꯗꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯔꯣꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯂꯣꯌꯥꯒꯤ ꯆꯥꯛ ꯆꯥꯅꯕ ꯂꯨꯁꯤꯅ ꯊꯤ꯫ ꯂꯣꯌꯥ ꯆꯥꯅ ꯑꯩꯈꯣꯏ ꯂꯨꯁꯤꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒꯗꯤ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤꯍꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯁꯨ ꯋꯥꯔꯔꯣꯏ, ꯅꯅꯝꯃꯅ ꯃꯍꯨꯠ ꯁꯤꯜꯂꯅꯤ, ꯃꯥꯒꯤ ꯃꯈꯨꯠ ꯑꯃꯨꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯨꯁꯤ ꯍꯟꯗꯛꯇꯤ ꯃꯆꯤꯟꯗꯨ ꯀꯩꯝ ꯈꯨꯝꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯇꯧꯏ꯫ ꯀꯩꯅꯣꯅꯦ ꯅꯪꯅ ꯃꯤꯅ ꯋꯥ ꯍꯥꯏꯔꯒ ꯈꯨꯝꯗ꯭ꯔꯤꯗꯤ? ꯑꯩꯅ ꯀꯩ ꯈꯨꯝꯗꯣꯏꯅꯣ? ꯌꯦꯡꯉꯨꯅꯦꯁꯦ, ꯉꯥꯏꯈꯣ, ꯅꯪ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯇꯥꯃꯣꯅꯕꯨ ꯐꯅꯤ ꯈꯜꯂꯗꯤ ꯑꯩꯁꯨ ꯌꯥꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯑꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯒ ꯑꯩꯒꯅ ꯅꯝꯃꯒꯅ ꯑꯆꯧꯕ ꯄꯣꯠꯀ ꯄꯥꯡꯗꯣꯔꯤ ꯄꯣꯠꯅꯤ꯫ ꯂꯨꯁꯤ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯍꯦꯂꯦꯅꯥ ꯆꯪꯂꯛꯏ꯫ ꯂꯣꯌꯥꯗꯤ ꯍꯦꯂꯦꯅꯥ ꯆꯪꯂꯛꯄꯗ ꯇꯣꯛꯂꯦ ꯍꯥꯏꯅ ꯊꯣꯛꯈꯤ꯫ ꯍꯦꯂꯦꯅꯥ ꯂꯣꯌꯥꯒꯤ ꯑꯔꯦꯝꯕ ꯆꯥꯛꯂꯨ ꯆꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯂꯨꯁꯤꯅ, ꯁꯣꯝꯒꯤ ꯑꯁꯦꯡꯕ ꯆꯥꯛ ꯁꯦꯝꯃꯤꯌꯦ꯫ ꯌꯥꯔꯅꯤꯌꯦ, ꯑꯩꯗꯤ ꯃꯥꯒꯤ ꯑꯔꯦꯝꯕꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯒꯦ, ꯑꯩꯉꯣꯟꯗꯒꯤ ꯃꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤꯅꯦ ꯍꯪꯒꯣꯏꯕ ꯇꯨꯀꯨꯠꯆꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦ꯫ ꯂꯨꯁꯤ ꯍꯦꯂꯦꯅꯥꯒꯤ ꯋꯥꯗꯨꯗ ꯃꯊꯃꯣꯏ ꯈꯔ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯦꯂꯦꯅꯥꯅ ꯂꯣꯌꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯆꯥꯔꯛꯄꯗ ꯂꯨꯁꯤ ꯆꯥꯍꯟꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯊꯃꯣꯏ ꯆꯥꯛꯅ ꯈꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯂꯨꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯥ ꯂꯣꯜꯂꯤ꯫ ꯂꯣꯌꯥꯁꯨ ꯍꯧꯒꯠꯂꯒ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯗꯨꯅ ꯍꯦꯂꯦꯅꯥꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯏ꯫ ꯇꯥꯕ꯭ꯔꯣ, ꯍꯧꯒꯠꯂꯣꯅꯦ, ꯃꯧ ꯑꯅꯧꯕꯤꯅꯦꯅ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯅꯔꯅꯤꯅꯦ꯫ ꯍꯦꯂꯦꯅꯥ ꯃꯁꯥꯗꯨ ꯂꯦꯡꯅꯤꯡꯗꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ, ꯃꯤ ꯇꯨꯝꯅꯤꯡꯉꯕꯣ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ? ꯁꯣꯝꯗꯅ ꯁꯤꯂꯥ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯆꯥꯒ ꯂꯣꯟꯕ ꯂꯣꯏꯔꯕꯣ? ꯍꯣꯏꯅꯦ꯫ ꯅꯦꯅꯦꯗꯤ ꯏꯔꯨꯖꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯃꯧ ꯑꯃ ꯁꯅꯥꯏꯕꯦꯝꯃꯗꯨꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯈꯪꯗꯤꯌꯦ꯫ ꯍꯧꯒꯠꯂꯝꯈꯤꯔꯣꯏ, ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯏꯅꯦ ꯇꯞꯅ ꯉꯥꯡꯕꯤꯌꯣ, ꯑꯃꯨꯛ ꯇꯥꯔꯝꯃꯒ ꯏꯅꯦ ꯐꯖꯅ ꯍꯥꯏꯕꯤꯔꯔꯣই꯫ ꯍꯥꯏꯅꯤꯡꯕꯈꯩ ꯍꯥꯏꯖꯁꯅꯨ꯫ ꯑꯗꯣꯅꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯜꯂꯦ꯫ ꯀꯔꯤꯒꯤ? ꯌꯥꯔꯣꯏꯀꯣ, ꯅꯦꯅꯦ ꯍꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯗ꯭ꯔꯣ? ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯑꯩ, ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯀꯣꯟꯅ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯁꯤꯕꯨ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯍꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥ ꯃꯀꯣꯛ ꯏꯄꯥ ꯐꯥꯒꯩ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯅꯤꯗꯨ ꯌꯦꯡꯅꯩ꯫ ꯅꯣꯏꯕꯨ ꯆꯥꯒ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯏꯅꯈꯤꯗꯥꯏꯅꯦ, ꯇꯥꯃꯣꯒ ꯑꯩꯈꯣꯏꯅꯤꯒꯤ ꯍꯥꯏꯔꯛꯑꯣ꯫ ꯁꯤꯂꯥ ꯍꯦꯂꯦꯅꯥꯒꯤ ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯗꯕ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ, ꯏꯕꯦꯝꯃ ꯍꯦꯂꯦꯅꯥ, ꯅꯪꯕꯨ ꯏꯔꯨ ꯃꯥꯏꯊꯖꯔꯕꯣ? ꯂꯨꯗ꯭ꯔꯤꯗ, ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯏꯪꯉꯤꯗ,
Kanana ayok anganbasida nganna hawgala iruzadoinoba. Aidi pung 12 adai hek lui aduda ludoini. Chaga thakpa loiraga kona tapna lurage. Ibem Helena nang se ngarangdagi yumsigi mau oina laabani. Nangna yumsigi mau oige hairabadi ayuk nganna hawgatlaga napuroibagi seba tawduna iru maithazadana nanemna kubokki singi seba tawgadabani. Yarede ine aisu loina khangzaiye. Adu oirasu masidi aigi nupaga aiga yanabagi makhada tawzabani. Sida topa mi singna ingonda takpagi kaisu kanadabrana khale. Mi masu changlei. Kaidorage noibo wa kana ngangnari sibo. Asoma palda hansu lae. Me Helena da onsilaklaga. Ibema nangdi iru maithazaba loirabra. Ima ludrida. Haima hozik phawba. Asu inkrakansida kamaini iru luzadoino. Me masila Lucida mu yenglaktuna Selana. Asigini aikhoina hainaramise. Mau ama oiradi mau ama oibagi mathau tawgatabani hairamlibani. Me masu yari haina tapna hairei. Lucy nangdi iruzarabra. Loire ima ijaba. Phare nang mapangi ahala ise cha mukta piru lao. Hoi ima. Hairaga Lucy cha do hairami. Me masu Helena ga onsina ningdre. Karimata haidana thoki. Helena pukhagolaga loyama khoinigi cha do loraga. Mi sing sam standard laikidre he. Hairaga chatkirami. Selana masigi munihi. Masigi nupise migi mungbu kang khong sahenba. Migi mungda khawe khara saba mo haibado. Oi dori baniko masya. Yare se ine tokpiro. Mina tara phazade aisu cha samta piro khige. Hoi piroro. Ai jak se thongbirage. Hairaga Lucy thoki. Somdana malana laisnaga siloga pau tamlammi. Ise aina ngarang tumsinaraga mana tawbasingdo khangdokena tawbani. Ado madi hausi phawdi kain tawdri malida. Phone se check tawre. Nupi amatagi number yaude. Akhoi ahumgi natana. Ado aina magi prit khongraw loina check tawbani. Ado su kem yauramdi. Laisnana. Oh. Akhoi mabu kupna senadaba yaroi ko. Ngasigidi silo nangi pali natro. Mani ije. Nang no horen mana tawba chatpa wari sanaba munna yengsingadabani. Hoi ije. Somdana thawba magi mi thaduna nupidu bulau halami. Nupidu sulai thawbana. Nangi thabak pudi kaishu leidida. Imungi sakhra thongba phikhra suba waidaibu sikhakni. Hauzikidi phikhra suro. Hoi. Haiduna changki. Bainaungna amo. Athawba nang munupisi amuktadi try tawsida. Masi yengune. Ai amom haiba singsa kizarene. Adogini aina huzu phawba suk sara leirise. Is hanadi nupi amomta uba yadaba. Amom hek ubaga lemna thadaba athawbana. Hauziki nupi disum kaino makhan mamalida. Nang nangarangdagi choro loli miyamsa kainoba. Nang ama aina ne ko wang khalaktrikansidane yam lapna lay koko. Tanjado sa ngamba sula ami bainaungna thawbada. Ay ngambani ne. Ngambana medium na chinkreda nasaidagi phone tawbu paide. Haiduna phamtharai. Natte nangbo phone do kai thamgeba. Oigi phone do aina silent thambani aduda tadaba. Ado nang lai sibu kai lenage. Ngarangda phasana aina kibu wado kawrba amo. Kari wano. Akhoi apuina loya bulaman amuk toiraba su khumni hairi. Maana hairibo makhoina mangani sakauba lakpa numida ambush tawsisini. Ado kamai tawsi haino. Oh adogi oire. Aduk laibadubo ambush tawbusu lambi kok thatlaga makok tudo utukwa tukla kainomna thoma loiradubo. Adobo luribadi maana akhoi sir CM gi macha oirambasini. Aduna maana laman khumba pamasu loyabu sinaba tawbadi yaroi. Akhoida tungda kaiba kya thorakani. Aduna makok tudara makhong tudara ama thoma loiradubo. Adusu yai. Ado akhoi ni di maduda yawa yaroi. Kaigi yaroi doino nangi misu leire aigi misu leire. Hoine adubudi. Ado nangi mapalaga yam thoklakidrene nahimda nupi ahumna seba tawrubadagi. Yare thawba. Aina nangona nupi anidugi manungda ama nangi khalo haiba natro nangni yadabai tawri natraba. Ai pamjade ko. Tanjaduda nupi du thoraklaga. Tamo phi suba loire. Ngamba ngakna thawbada yenglaga. Tamoba.
ꯊꯧꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯉꯝꯕꯗ ꯌꯦꯡꯂꯒ ꯆꯥ ꯑꯅꯤ ꯇꯪ ꯂꯣꯜꯂꯛꯑꯣ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯈꯤ ꯉꯝꯕꯅ ꯑꯣ ꯁꯤꯅꯅꯤꯗꯅ ꯃꯥꯅ ꯅꯨꯄꯤ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯗꯤ ꯅꯠꯇꯦ ꯅꯪꯅ ꯍꯨꯔꯥꯟꯅ ꯂꯥꯡꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯗꯒ ꯀꯩꯝꯇ ꯍꯥꯏꯗꯦꯃꯤ ꯑꯁ ꯉꯝꯕ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯐꯈ꯭ꯔꯦꯗ ꯃꯤ ꯏꯆꯟꯅꯦꯃꯤ ꯍꯥ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯀꯥꯏꯗꯒꯤ ꯅꯪꯕꯨ ꯅꯊꯟ ꯄꯣꯛꯏ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯊꯣꯛꯂꯛꯏꯕ ꯌꯥꯔꯦ ꯉꯝꯕ ꯃꯤ ꯑꯉꯥꯡꯅ ꯇꯥꯔꯒ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪ ꯀꯨꯏꯅꯒ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯥꯛꯑꯦꯅ ꯑꯉꯥꯡ ꯃꯁꯛ ꯐꯖꯕ ꯂꯧꯔꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯟꯅꯒꯦ ꯁꯤꯔꯕ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨ ꯆꯥ ꯄꯨꯊꯣꯔꯛꯏ ꯊꯧꯕꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯏ ꯆꯥꯗꯨ ꯊꯅꯝꯂꯒ ꯆꯪꯈ꯭ꯔꯦ ꯉꯝꯕꯅ ꯃꯁꯛꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯟꯅꯔꯁꯤꯗꯅ ꯊꯧꯕ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯌꯦꯡꯉꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩ ꯅꯌꯨꯝꯗ ꯅꯇꯨ ꯑꯍꯨꯝꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯏꯅꯥꯛꯇ ꯂꯩꯔꯕ ꯅꯨꯄꯤꯗꯤ ꯊꯥꯗꯦ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯉꯁꯤꯗꯤ ꯂꯣꯌꯥꯒꯤ 5ꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥꯁꯨ ꯃꯤ ꯀꯧꯗꯨꯅ ꯀꯦꯔꯝꯃꯤ ꯍꯦꯂꯦꯅꯥꯁꯨ ꯂꯨꯁꯤꯁꯨ ꯀꯦꯔꯝꯃꯤ ꯂꯨꯁꯤꯗꯤ ꯆꯠꯄ ꯌꯥꯎꯖꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯦꯝꯃꯒ ꯁꯤꯂꯥꯒꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯣꯏꯁꯤꯜꯂꯦ ꯂꯨꯁꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯃꯥꯒꯤ ꯆꯝꯅ ꯀꯦꯕ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡꯗ ꯂꯥꯏꯕꯛꯀꯤ ꯆꯟꯗꯟ ꯑꯃꯒ ꯊꯤꯜꯂꯤꯕꯗꯨꯅ ꯊꯝꯕꯥꯜꯒꯤ ꯂꯩꯅꯥꯗ ꯇꯝꯐꯥꯅ ꯊꯤꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯝꯃꯤ ꯂꯨꯁꯤꯒꯤ ꯁꯅꯥ ꯂꯤꯀꯣꯟ ꯄꯨꯝꯅꯃꯛ ꯃꯦꯝꯃꯅ ꯄꯤ ꯍꯦꯂꯦꯅꯥꯒꯤꯁꯨ ꯃꯥꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯤꯀꯣꯟ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯁꯤꯔꯝꯃꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯇꯥꯃꯣ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯇꯥꯃꯣꯗꯤ ꯂꯣꯏꯔꯦ ꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯨꯠꯀ ꯁꯝꯅꯗꯨꯅ ꯊꯣꯔꯛꯏ ꯂꯨꯁꯤꯁꯨ ꯃꯦꯝꯃꯒ ꯁꯤꯂꯥꯒ ꯄꯨꯟꯅ ꯊꯣꯔꯛꯏ ꯂꯣꯌꯥꯒꯤ ꯍꯦꯂꯦꯅꯥꯒ ꯈꯨꯠ ꯁꯝꯅꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯗ ꯂꯨꯁꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯐꯤꯖꯣꯜꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯨꯁꯤꯅ ꯉꯁꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤ ꯑꯇꯩ ꯅꯠꯇꯦ ꯂꯣꯌꯥꯅ ꯄꯤꯔꯛꯈꯤꯕ ꯐꯤꯖꯣꯜꯗꯨꯅꯤ ꯃꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯔꯛꯏ ꯃꯈꯣꯏꯗꯨ ꯍꯦꯂꯦꯅꯥꯒꯤ ꯃꯄꯥꯝ ꯌꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯌꯥꯝꯁꯤꯡꯗꯨꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯍꯦꯂꯦꯅꯥꯒ ꯃꯥꯒꯤ ꯅꯨꯄꯥꯒꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗꯀꯣ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯗꯨꯅ ꯐꯣꯇꯣꯁꯨ ꯇꯧꯕ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯅꯔꯛꯏ ꯂꯣꯌꯥꯒꯤ ꯍꯦꯂꯦꯅꯥꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯗꯦ ꯂꯣꯌꯥꯗꯤ ꯆꯤꯡꯈꯩ ꯆꯤꯡꯂꯦꯟꯒ ꯇꯧꯃꯤꯟꯅꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯎꯞꯇꯨꯅ ꯁꯣꯔꯣꯛꯇꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯍꯤꯞꯅꯤꯅ ꯍꯤꯞꯄꯤꯃꯤꯁꯤꯕꯣ ꯂꯣꯌꯥꯅ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯐꯝꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯤꯟꯕ ꯅꯨꯄꯥ ꯑꯃꯅ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯛꯂꯛꯂꯒ ꯂꯣꯌꯥꯒꯤ ꯀꯣꯛꯇ ꯌꯣꯠꯀꯨꯝꯕ ꯑꯃꯅ ꯀꯟꯅ ꯊꯣꯝꯃꯝꯃꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯆꯤꯡꯂꯦꯟ ꯆꯤꯡꯈꯩꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯂꯣꯌꯥꯕꯨ ꯊꯣꯝꯂꯝꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ ꯃꯌꯥꯝꯗꯨ ꯂꯣꯌꯥ ꯁꯣꯛꯑꯦ ꯍꯥꯏꯕꯗꯨꯗ ꯃꯍꯩ ꯆꯪꯁꯤꯟꯅꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯂꯨꯁꯤꯁꯨ ꯒꯥꯔꯤꯗ ꯌꯥꯎꯔꯝꯈꯤꯗꯦ ꯆꯤꯡꯈꯩ ꯆꯤꯡꯂꯦꯟ ꯆꯪꯗꯨꯅ ꯂꯣꯌꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯏ ꯂꯣꯌꯥ ꯂꯥꯏꯀꯠꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯁꯤꯂꯥꯅ ꯏꯆꯦ ꯂꯨꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯣ ꯃꯥꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯆꯤꯡꯈꯩ ꯆꯤꯡꯂꯦꯟ ꯂꯨꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯅꯤꯗꯨ ꯂꯣꯌꯥꯒꯤ ꯐꯤꯕꯝꯗꯨꯒꯤ ꯑꯃꯨꯛ ꯈꯟ ꯂꯨꯁꯤꯒꯤ ꯑꯃꯨꯛ ꯈꯟꯗꯨꯅ ꯈꯟꯖꯥꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ ꯂꯣꯌꯥ ꯄꯨꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩ ꯆꯤꯡꯂꯦꯟꯁꯨ ꯂꯨꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯍꯥꯏꯅ ꯃꯦꯝꯃꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯂꯨꯁꯤꯕꯨ ꯊꯤꯔꯨꯒꯦ ꯂꯣꯌꯥꯒꯤꯗꯃꯛ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯂꯨꯁꯤꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯃꯗꯤ ꯂꯨꯁꯤꯒꯤ ꯊꯣꯏꯅ ꯋꯥꯔꯨꯗꯦ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ ꯃꯛꯊꯥꯏ ꯋꯥꯖꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯄꯦꯟꯗꯕꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯥ ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯅ ꯃꯃꯥꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯏꯔꯥꯜ ꯂꯩꯗꯨꯅ ꯏꯆꯥꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯣ ꯑꯩꯕꯨ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯃꯦꯝꯃ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯍꯦꯂꯦꯅꯥ ꯁꯤꯂꯥ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯆꯦ ꯀꯔꯤꯒꯤ ꯑꯗꯣ ꯈꯜꯂꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯂꯣꯌꯥꯁꯨ ꯄꯨꯊꯣꯔꯛꯏ ꯃꯥꯒꯤ ꯔꯨꯝꯗ ꯄꯣꯊꯥꯍꯜꯂꯝꯃꯤ ꯃꯌꯥꯝꯗꯨ ꯂꯣꯌꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯃꯦꯝꯃ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯏꯃꯥꯒꯤ ꯂꯣꯌꯥ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ
ꯗꯣꯛꯇꯔꯅ ꯃꯤ ꯑꯃꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯕꯤꯔꯨꯈꯤꯅꯨ, ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤꯅ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯇꯨꯡ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯗꯣꯛꯇꯔ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯆꯤꯡꯂꯦꯟꯅ ꯅꯨꯔꯁꯤꯕꯨ ꯀꯟꯅ ꯊꯤ, ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯤꯡꯖꯦꯜꯒꯤ ꯃꯅꯦꯗꯨ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯅꯦ ꯂꯩꯈꯤꯗꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯏꯅꯦ, ꯁꯦ ꯍꯧꯒꯠꯂꯣ ꯏꯅꯦ, ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯑꯝꯇ ꯈꯨꯝꯃꯣ ꯏꯅꯦ꯫ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯍꯤꯡꯍꯧꯒꯅꯤ, ꯀꯅꯥꯒ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯩꯕꯨꯁꯨ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯦ꯫ ꯍꯥꯏꯅ ꯂꯤꯡꯖꯦꯜ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ꯫ ꯁꯣꯝꯗꯅ ꯂꯣꯌꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯅꯔꯤ꯫ ꯆꯤꯡꯈꯩ ꯆꯤꯡꯂꯦꯟꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯂꯥꯅ ꯏꯕꯨꯡꯉꯣ ꯂꯨꯁꯤꯗꯤ? ꯆꯤꯡꯈꯩ ꯆꯤꯡꯂꯦꯟ ꯌꯦꯡꯅꯗꯨꯅ ꯆꯤꯡꯂꯦꯟꯅ ꯅꯦ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ꯫ ꯁꯤꯂꯥ ꯌꯥꯝ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯀꯣꯜ ꯂꯥꯛꯏ꯫ ꯍꯜꯂꯣ ꯁꯥꯔ, ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯩ ꯀꯣꯟꯅ ꯂꯥꯛꯆꯒꯦ꯫ ꯐꯔꯦ ꯆꯠꯊꯣꯛꯎꯔꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯅ ꯉꯝꯕꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯁꯥꯔ, ꯄ꯭ꯔꯦꯝ ꯌꯥꯝ ꯐꯤꯡꯒꯠꯅ ꯅꯣꯏ ꯀꯅꯥꯗꯅꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯜꯂꯤꯕꯁꯦ? ꯉꯝꯕ ꯈꯨꯝꯐꯝ ꯈꯪꯗ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯌꯥꯎꯕ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯒꯤ ꯑꯄꯨꯏꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯣꯌꯥꯅ ꯑꯌꯦꯠ ꯑꯄꯟ ꯄꯤ ꯍꯥꯏꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯃꯟꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯥꯏꯃꯟꯕꯗꯨꯗ ꯅꯣꯏ ꯃꯤ ꯃꯁꯛ ꯈꯔ ꯈꯪꯅ ꯇꯧꯕꯗꯤ ꯐꯕ꯭ꯔꯥ ꯈꯜꯂꯤ꯫ ꯁꯥꯔ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯑꯩꯈꯣই ꯇꯧꯖꯔꯔꯣꯏ꯫ ꯐꯔꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯦ ꯇꯧꯔꯤ, ꯍꯧꯖꯤꯛꯁꯨ ꯃꯤꯇꯤꯡ ꯂꯣꯏꯕꯗ ꯉꯥꯏꯔꯤ, ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯄꯥꯎꯁꯦ ꯇꯥꯕꯗ ꯉꯥꯏꯔꯤ, ꯌꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯄ꯭ꯔꯦꯝ ꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕ ꯄ꯭ꯔꯦꯝꯅ ꯊꯝꯈꯤꯕꯗꯨꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ, ꯈꯪꯍꯧꯗꯅ ꯅꯥꯀꯜꯂꯣꯝꯗꯒꯤ ꯀꯩꯒꯤ ꯇꯥꯃꯣꯗꯤ ꯁꯤꯗꯣꯏꯕ? ꯀꯅꯥꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯃꯨꯛ ꯍꯨꯔꯨꯔꯒꯦ? ꯂꯩꯁꯅꯥ ꯅꯪꯕꯨ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ? ꯀꯔꯤꯒꯤ ꯉꯥꯡꯅꯕꯅꯣ? ꯃꯣꯏ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯩꯅꯣꯕ? ꯀꯩꯅꯣꯅꯦ ꯂꯩꯁꯅꯥ, ꯑꯩꯒꯤ ꯊꯕꯛꯇꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯤꯀꯥꯗꯨꯒꯤ ꯕꯤꯜꯒꯤ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯤ ꯃꯉꯥꯏꯗꯅ, ꯅꯪꯅ ꯀꯩ ꯑꯣꯏꯗꯅ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯉꯤꯅꯣꯕ? ꯃꯁꯤꯗꯤ ꯄꯪꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤꯅꯦ ꯂꯩꯁꯅꯥ ꯅꯪꯕꯣ, ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯔꯨꯕ ꯊꯕꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑ ꯃꯇꯦꯡ ꯇꯧꯒꯅꯤ? ꯀꯔꯤ ꯃꯅꯨꯡꯒꯤ ꯑꯔꯨꯕ ꯊꯕꯛ? ꯂꯩꯁꯅꯥ ꯋꯥꯔꯤꯁꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯊꯥ ꯌꯥꯝ ꯀꯟꯅ ꯁꯥꯔꯤ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯈꯤꯒꯦ꯫ ꯍꯥꯏꯔꯒ ꯉꯝꯕ ꯊꯣꯛꯈꯤ꯫ ꯂꯩꯁꯅꯥ ꯃꯃꯤꯠꯇꯨ ꯉꯝꯕꯗ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯌꯥꯗ ꯈꯗ꯭ꯔꯛ ꯍꯩꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯈꯪꯅꯦꯕ ꯍꯣꯔꯦꯟ꯫ ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯁꯨ ꯌꯧꯔꯛꯏ꯫ ꯂꯣꯌꯥ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗꯨ ꯈꯔ ꯂꯦꯡꯉꯛꯏ꯫ ꯗꯥ ꯉꯁꯤ ꯎꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯑꯔꯣꯏꯕꯅꯤꯀꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯩꯍꯩꯗꯦꯅꯦ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯁꯥꯔꯛꯄ ꯈꯨꯗꯩꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯦꯠꯇꯣꯏꯅꯤ꯫ ꯅꯨꯄꯤꯗꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯗꯨꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯅ ꯊꯦꯡꯂꯝꯃꯤ꯫ ꯇꯥꯃꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯏꯕꯅꯤꯀꯣ, ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯀꯧꯅꯤ꯫ ꯔꯦꯟꯁꯤꯗ ꯑꯩ ꯅꯨꯄꯥ ꯏꯊꯟꯗ ꯂꯩꯕꯅꯤ, ꯑꯗꯨꯅ ꯀꯩꯁꯨ ꯈꯪꯗꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯅꯪꯕꯨ ꯃꯤꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯅꯤ, ꯆꯠꯂꯣ ꯊꯦꯡꯉꯤ꯫ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯕ? ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯒꯤ ꯒꯤꯐ ꯄꯤꯔꯝꯕꯗꯨ ꯅꯨꯄꯤꯗꯨꯅ ꯍꯔꯥꯎꯅ ꯂꯧꯏ꯫ ꯇꯥꯃꯣ ꯉꯝꯕꯗꯒꯤ ꯂꯩꯁꯅꯥꯕꯨ ꯂꯥꯞꯅ ꯂꯩꯍꯟꯕꯤꯌꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯅꯨꯄꯤ ꯑꯃ ꯂꯝꯕꯤꯗ ꯐꯩꯖꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯒꯥꯔꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯎꯈꯣꯡ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯏꯃꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜꯗꯨꯗ ꯂꯣꯌꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯦꯝ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ, ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯂꯣꯌꯥ ꯍꯦꯂꯦꯅꯥ ꯎꯔꯛꯄꯗ ꯌꯦꯡꯅꯤꯡꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕꯩ ꯃꯇꯥꯒꯨꯝ ꯂꯩꯊꯣꯛꯈꯤ꯫ ꯂꯣꯌꯥꯒꯤ ꯃꯇꯧꯗ ꯍꯦꯂꯦꯅꯥ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯗ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯏ ꯄ꯭ꯔꯦꯝꯅ꯫ ꯏꯆꯥ ꯐꯔꯦꯗꯅ꯫ ꯂꯣꯌꯥ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯂꯧꯊꯣꯛꯏ꯫ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯦꯝꯃ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯦꯝꯃꯅ ꯂꯣꯌꯥꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯄꯥ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯂꯣꯌꯥ ꯃꯃꯤꯠ ꯑꯗꯨ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯈꯪꯕꯒꯤꯅꯤ,
ꯑꯩꯕꯨ ꯄꯤꯛꯏꯉꯩꯗꯒꯤ ꯀꯔꯥꯏꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄ ꯏꯄꯥꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯏ ꯆꯨꯞꯇꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯐꯝꯊꯣꯟꯗ ꯂꯩꯔꯤꯕ ꯏꯄꯥꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯂꯣꯌꯥꯉꯝꯕ ꯂꯣꯌꯥ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯉꯁꯥꯏꯒ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜꯁꯤꯅ ꯏꯕꯨꯡꯉꯣ ꯉꯁꯤ ꯅꯪꯒ ꯍꯦꯂꯦꯅꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯅꯤꯅꯦ ꯍꯥ ꯀꯔꯤꯕ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯅꯪꯕꯨ ꯅꯀꯣꯛꯇ ꯊꯣꯝꯃꯛꯄꯗꯒꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏꯕꯅꯤ ꯂꯣꯌꯥ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯍꯦꯂꯦꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯑꯩꯒꯤ ꯂꯨꯁꯤ ꯂꯩꯖꯩ ꯂꯣꯌꯥꯅ ꯂꯨꯁꯤ ꯄꯜꯂꯛꯄꯗ ꯃꯤ ꯑꯃ ꯍꯦꯂꯦꯅꯥ ꯃꯦꯝꯊꯣꯏ ꯄ꯭ꯔꯦꯝ ꯌꯦꯡꯅꯔꯝꯃꯤ ꯆꯤꯡꯂꯦꯟꯅꯤ ꯂꯣꯌꯥꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯂꯨꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯁꯤꯗ ꯍꯔꯥꯎꯖꯩ ꯏꯃꯥ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯒ ꯃꯤ ꯑꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯂꯣꯌꯥ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯨꯁꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯝꯕꯅꯤꯀꯣ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯃꯥ ꯊꯤꯕ ꯆꯠꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯌꯥꯝꯅ ꯈꯥꯝꯅꯗꯨꯅ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯂꯥꯛꯂꯒ ꯂꯣꯌꯥ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯐꯔꯕ꯭ꯔꯣ ꯐꯔꯦ ꯗꯣꯛꯇꯔ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯉꯁꯤꯃꯛꯄꯨꯗꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯣꯛꯇꯣ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯠ 6-7ꯅꯤꯗꯤ ꯅꯪ ꯌꯨꯝꯗ ꯂꯦꯡꯗꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯇꯉꯥꯏ ꯐꯗꯦ ꯍꯧꯖꯤꯛ ꯁꯥꯎꯒꯠꯄ ꯐꯤꯡꯒꯠꯄ ꯌꯥꯗꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯣꯛꯇ ꯏꯟꯐꯦꯛꯁꯟ ꯂꯥꯛꯀꯅꯤ ꯍꯣꯏ ꯗꯣꯛꯇꯔ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯒꯤ ꯀꯥꯗ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ ꯄ꯭ꯔꯦꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯃꯤ ꯑꯃꯅ ꯍꯦꯂꯦꯅꯥꯗ ꯏꯕꯦꯝꯃ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯏꯕꯨꯡꯒꯤ ꯐꯤꯔꯣꯜꯁꯤꯁꯨꯅꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯍꯜꯂꯨ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯄꯥꯜ ꯊꯣꯛꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯃꯤ ꯑꯃ ꯊꯣꯛꯈꯤ ꯍꯦꯂꯦꯅꯥ ꯂꯣꯌꯥꯗ ꯀꯤꯅ ꯐꯤꯔꯣꯜ ꯑꯗꯨ ꯄꯤꯗꯨꯅ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯄꯤꯌꯣ ꯂꯣꯌꯥ ꯁꯥꯎꯅ ꯌꯦꯡꯂꯨꯗꯨꯅ ꯐꯤꯔꯣꯜꯗꯨ ꯂꯧꯏ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯨ ꯅꯩꯁꯤꯜꯂ ꯂꯩꯕꯁꯦ ꯍꯩꯅꯗꯦ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯃꯒꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯦꯂꯦꯅꯥ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯊꯧꯕ ꯉꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯧꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯅꯪꯅꯕꯨ ꯀꯔꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤꯕ ꯑꯇꯩꯒꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯅꯀꯣꯛꯇꯣ ꯅꯪꯒꯤ ꯒꯣꯄꯤꯁꯤꯡꯗꯨꯒꯤ ꯈꯟꯕꯗꯣ ꯑꯣꯏꯔꯝꯅꯤ ꯆꯠꯂꯣꯍꯦ ꯃꯣꯏꯒꯤꯗꯤ ꯀꯩꯗꯧ ꯋꯥꯗꯣꯏꯕ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯩꯁꯨ ꯑꯩ ꯊꯣꯛꯄ ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯗꯤ ꯑꯃ ꯀꯣꯛ ꯊꯤꯖꯤꯜꯂꯣ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯂꯩꯗ ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯗ ꯂꯩꯕꯤ ꯏꯆꯟꯗꯣ ꯀꯣꯛ ꯊꯤꯖꯤꯜꯂꯣ ꯉꯝꯕ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ ꯅꯣꯏ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤꯗꯨ ꯍꯦꯛꯇ ꯇꯧꯔꯛꯏꯅꯦ ꯌꯥꯔꯁꯦ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯗꯣꯔꯦ ꯑꯇꯩ ꯂꯥꯏꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯔꯨꯕ ꯇꯝꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯀꯔꯤꯒꯤ ꯂꯣꯌꯥꯗꯣ ꯑꯄꯨꯏꯅꯤ ꯍꯦꯛ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗꯅ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯍꯨꯏꯅ ꯀꯩꯅꯣ ꯊꯤꯕꯒꯨꯝ ꯃꯅꯝ ꯁꯨꯠ ꯅꯝꯗꯅ ꯊꯤꯕ ꯂꯥꯛꯑꯅꯤ ꯀꯔꯤꯒꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯊꯤꯗꯣꯔꯤꯕ ꯀꯥꯎꯕꯤꯔꯕꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯈꯨꯠꯇ ꯂꯩꯈꯤꯕꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅꯤꯁꯨ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯊꯧꯕꯥꯜꯒꯤ ꯖꯦꯜꯗ ꯊꯅꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯟꯖꯥ ꯆꯥꯅ ꯃꯥꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯁꯔ ꯄ꯭ꯔꯦꯝꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯅ ꯇꯧꯔ ꯂꯧꯊꯣꯛꯄꯗꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯑꯗꯨ ꯍꯧꯖꯤꯛ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯏ ꯁꯣꯝꯗꯅ ꯂꯣꯌꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯅꯥ ꯐꯥꯎꯕ ꯄꯥꯏꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯦꯂꯦꯅꯥ ꯂꯣꯌꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕ ꯃꯑꯣꯡꯒ ꯍꯧꯖꯤꯛ ꯌꯥꯝ ꯈꯦꯠꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯍꯦꯂꯦꯅꯥ ꯂꯥꯏꯗꯨ ꯀꯠꯂꯝꯃꯤ ꯂꯣꯌꯥ ꯃꯥꯒꯤ ꯀꯥꯗ ꯀꯔꯤꯅꯣꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯆꯪꯂꯛꯏ ꯂꯣꯌꯥꯅ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃ ꯊꯤꯕꯒꯨꯝ ꯊꯤꯕꯗꯨꯗ ꯇꯥꯃꯣ ꯀꯩꯅꯣ ꯊꯤꯕꯤꯔꯤꯗꯨꯕꯣ ꯂꯣꯌꯥ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞꯇꯧꯅ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯅ ꯈꯪꯉꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯔꯤꯕ ꯄꯣꯠꯇꯨ ꯐꯪꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯊꯤ ꯍꯦꯂꯦꯅꯥ ꯂꯣꯌꯥꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯗꯕꯗꯨꯗ ꯇꯥꯃꯣꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯇꯥꯕꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯇꯥꯃꯣꯒꯤ ꯀꯅꯥꯅꯣ ꯂꯣꯌꯥ ꯍꯦꯂꯦꯅꯥꯗ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯤꯡꯁꯣꯛꯅ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯇꯥꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯟꯖꯧ ꯅꯪꯅ ꯐꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯐꯅ ꯍꯣꯠꯅꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯄꯤꯒꯗꯕ ꯂꯩꯇꯦ ꯅꯪꯅ ꯐꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯠꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯨꯁꯤ ꯈꯛꯀꯤꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯧꯅꯤ
ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯃꯤꯌꯥꯝꯃꯥꯡꯗ ꯅꯪ ꯑꯩ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯅꯗꯨꯅ ꯌꯨꯝꯍꯥꯟꯕꯒꯤ ꯂꯝꯕꯤꯗ ꯆꯪꯂꯦ ꯍꯥꯏꯅ ꯁꯥꯈꯤ ꯊꯝꯗꯨꯅ ꯂꯨꯍꯣꯡꯂꯗꯨꯅ ꯂꯩꯃꯤꯟꯅꯔꯕꯅꯤ ꯅꯪꯅ ꯑꯩꯒ ꯃꯤꯌꯥꯝꯃꯥꯡꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯅꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯅꯤ ꯍꯥꯏꯅ ꯁꯥꯈꯤ ꯊꯝꯂꯕꯁꯨ ꯃꯗꯨ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯄꯨꯝꯅꯃꯛ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯅ ꯑꯃꯝꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯣꯏꯅ ꯅꯝꯗꯨꯅ ꯑꯩꯕꯨ ꯂꯨꯍꯣꯡꯍꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯣꯏꯒꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯗ ꯂꯨꯁꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯁꯦꯡꯗꯣꯛꯀꯅꯤ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯡꯅ ꯂꯨꯍꯣꯡꯕꯤ ꯁꯥꯟꯅꯕꯒꯨꯝꯕꯅꯤ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯔꯤꯅꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗ ꯅꯪꯅ ꯀꯩꯁꯨ ꯌꯥꯅꯤꯡꯉꯣꯏ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯌꯨꯝꯗ ꯍꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯑꯃꯐꯥꯎ ꯐꯪꯗꯅ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯈꯩꯗꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯣꯌꯥ ꯊꯣꯛꯈꯤ ꯍꯦꯂꯦꯅꯥꯅ ꯐꯩ ꯅꯪꯒꯤ ꯋꯥꯁꯛꯇꯨꯅ ꯑꯔꯣꯏꯕ ꯅꯪꯒꯤ ꯑꯆꯦꯠꯄ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯁꯛꯈꯤꯕꯁꯤꯅꯤ ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯒꯤ ꯏꯔꯤꯛꯇꯣ ꯉꯥꯏꯈꯤꯅꯤ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯂꯣꯌꯥꯁꯨ ꯂꯝꯕꯤ ꯊꯣꯔꯛꯄꯗ ꯐꯣꯟꯗꯣ ꯔꯤꯡ ꯆꯠꯄꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯆꯤꯡꯈꯩ ꯂꯣꯌꯥ ꯉꯁꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯆꯤꯡꯈꯩ ꯀꯧꯔꯛꯄꯗ ꯋꯥꯈꯟ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯒ ꯈꯪꯉꯝꯃꯦꯅ ꯈꯪꯗ꯭ꯔꯗꯤ ꯅꯍꯥꯟꯈꯩꯗꯤ ꯀꯅꯥꯅꯣꯒ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ ꯉꯁꯤꯗꯤ ꯈꯪꯕꯤꯔꯝꯕꯁꯤꯗ ꯉꯛꯏꯅꯤ ꯀꯩꯅꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯑꯄꯨꯏꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯃꯗꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯊꯝꯈ꯭ꯔꯕꯅꯤ ꯗ꯭ꯔഗ്ꯁ ꯀꯌꯥꯒꯤ ꯃꯄꯨꯁꯨ ꯑꯣꯏꯔꯝꯃꯤꯅꯦ ꯃꯥꯁꯨ ꯉꯝꯕꯒꯤ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯉꯝꯕ ꯊꯧꯕ ꯍꯣꯏꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯃꯣꯏꯅꯤꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯤꯕꯣ ꯀꯩꯕꯣ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯉꯝꯕꯒꯤ ꯃꯄꯥꯒ ꯅꯣꯏ ꯄꯥꯕꯨꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯔ SP ꯒ ꯇꯧꯔꯒ ꯂꯧꯊꯣꯛꯈꯤꯕꯅꯤ ꯂꯣꯌꯥꯗꯤ ꯁꯥꯎꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ ꯐꯩ ꯈꯪꯗꯅꯤ ꯍꯟꯗꯛꯇꯤ ꯃꯣꯏ ꯀꯔꯣꯝ ꯆꯦꯟꯒꯦ ꯌꯦꯡꯒꯦ ꯃꯣꯏꯅ ꯉꯝꯃꯤ ꯍꯥꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯀꯌꯥꯃꯨꯛ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯐꯔꯕ ꯊꯕꯛꯄꯨꯗꯤ ꯅꯪꯅ ꯐꯖꯅ ꯐꯔꯒ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯃꯨꯛ ꯀꯣꯛꯁꯦ ꯆꯤꯛꯄ ꯈꯛꯇꯅꯤ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗ ꯑꯩꯈꯣꯏꯅꯤꯃꯨꯛꯇ ꯊꯦꯡꯅꯁꯤ ꯑꯗꯨꯒ ꯄ꯭ꯔꯦꯁꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯋꯥꯗꯣ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯀꯩ ꯋꯥ ꯁꯤ ꯍꯥꯏꯔꯗꯤ ꯀꯥꯎꯁꯤꯟꯅꯔꯤꯅꯤꯅꯦ ꯐꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯥ ꯀꯗꯥꯏꯗꯩ ꯆꯥꯛꯅꯣꯗ ꯆꯥꯅꯤꯡꯗꯦꯗ ꯍꯩ ꯆꯥꯛꯇꯣ ꯈꯔ ꯆꯥꯎ ꯑꯗꯨꯅꯗꯤ ꯅꯁꯥ ꯐꯔꯣꯏ ꯍꯣꯏ ꯊꯝꯃꯦ ꯍꯥꯏꯔꯒ ꯂꯣꯌꯥ ꯐꯣꯟꯗꯣ ꯊꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯝꯗꯨꯅ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯀꯣꯡꯗ ꯁꯣꯟꯊꯥꯡꯉꯦꯅ ꯇꯥꯔꯤ ꯏꯃꯥ ꯕꯣꯌꯥꯏ ꯇꯥ ꯕꯣꯌꯥꯏ ꯂꯣꯌꯥꯅ ꯐꯤꯡꯅ ꯀꯧꯔꯛꯄꯗꯨꯗ ꯑꯅꯤꯃꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯐꯤꯡꯅ ꯀꯧꯔꯤꯗꯤ ꯂꯣꯌꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯣꯏ ꯑꯩꯒꯤ ꯐꯣꯟ ꯈꯔ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯄꯅꯤ ꯃꯗꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ ꯃꯦꯝꯃ ꯕꯣꯌꯥꯏꯗ ꯅꯪꯒꯤ ꯀꯔꯝꯕ ꯐꯣꯟꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯅꯕꯒꯤꯅꯣꯕ ꯑꯩꯒꯤ ꯑꯔꯨꯕ ꯊꯕꯛꯀꯤꯅꯤ ꯃꯗꯨ ꯀꯅꯥ ꯎꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯎꯗꯦ ꯕꯣꯌꯥꯏ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯏꯇꯩꯃ ꯑꯩꯁꯨ ꯈꯪꯖꯗꯦꯕꯣ ꯑꯗꯨꯒꯤ ꯐꯣꯟꯁꯤꯡꯗꯨ ꯀꯅꯥꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯅꯍꯥꯟ ꯏꯕꯨꯡꯉꯣꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯉꯩ ꯋꯥꯈꯟ ꯇꯥꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯐꯣꯟꯗꯣ ꯃꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯎꯄꯨ ꯑꯅꯤ ꯁꯨꯕꯒꯤ ꯁꯤꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯂꯣꯌꯥꯁꯨ ꯎꯄꯨ ꯐꯥꯛꯇꯨꯅ ꯊꯤ ꯂꯩꯔꯝꯕꯗꯨꯗ ꯐꯣꯟꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯍꯦꯂꯦꯅꯥꯗꯣ ꯂꯣꯌꯥꯗ ꯀꯤꯅ ꯌꯦꯡꯂꯛꯏ ꯂꯣꯌꯥꯁꯨ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯏꯃꯥ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ ꯑꯩꯗꯤ ꯀꯌꯥ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯧꯔꯤꯅꯣ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏ ꯅꯪ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯄꯒꯤ ꯍꯤꯗꯥꯛ ꯆꯥꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯌꯥꯝꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯊꯣꯛꯈꯤ ꯂꯣꯌꯥ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯉꯝꯕ ꯊꯧꯕ ꯅꯣꯏ ꯃꯌꯥꯝꯒꯤ ꯗ꯭ꯔꯃꯥ ꯃꯌꯥꯝꯗꯣ ꯍꯌꯦꯡꯗꯒꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯔꯣꯏꯀꯣ ꯍꯌꯦꯡꯗꯤ ꯅꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯌꯥꯃꯨꯛ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯕꯅꯤꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯂꯣꯌꯥ ꯉꯟꯅ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕꯗꯨ ꯍꯦꯂꯦꯅꯥꯅ ꯃꯦꯝꯃꯗ ꯇꯝꯃꯤ ꯃꯦꯝꯃꯅ ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯕ ꯗꯣꯛꯇꯔꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 6-4 ꯐꯥꯎꯕꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯤ ꯍꯥꯏꯒꯦꯕ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥ ꯊꯣꯔꯛꯏ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯂꯣꯌꯥ ꯆꯞ ꯂꯦꯞꯄꯤ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯊꯕꯛꯅꯣꯕ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯒꯗꯣ ꯐꯔꯒ ꯆꯠꯄ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯗꯣꯛꯇꯔꯅꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯤ
Ima chinkhe thawam chatlogi haiba adugini hairaga loyadu thodokduna chatki mema machana chatkibaduda machinda solhowi aibu karamna ngangna doribanu isagi khanbada hongdaba magi ayungba amada yungduna leibasidani magi khanbada waharibase somdana ngamba thawba makhoi punna ngambagi uripoki yumduda party tawrami somdana loya chinkhe thengaduna makhoi ni tanaraga ngamba thawba amadi home minister oiriba ibohangi aron athukya makhoigi phone dugi video amadi makhoini wari kya sanabagi record kya dagi khangba ngami prem gi laibak thiba hairagadi mana chanu bohana bagi damang thawbada call toraktuna haikiba singdu su yorami makhoigi manungi oiba aron athukya press ki thongda loyana miyamda khangalli asita sunatana social media gi thongda su mana khangalami paw singdu miyam khangnarakduna makhoi singbu kanana kanano haibado khangnarai paw singdu manipur pumba khangnaduna paw singdu thongal thokpa khudingi machi gi wari sanapham oinarami aduga mamangi nupi kayagi isat pu kaishu khandana nupi oibagi isat pu lamakhangda manghanduna turelda labukda thadaramduna minung sileitana hatkibado ngambana ni haibasu miyamna mayek singna khangnarai aduga thobagi hotel hangbagi namada mana nauzaribi mauna singbu fattaba lambida chathanbagi prupsu mayek singna khangma ngamki aduga minister MLA kayana fattaba lambida chattuna sel kayamuk tale haibasu tapna mayek singna khangnarai aduga leibaksigi mapu oiriba CM Prem gi manungi oiba fattaba singbusu miyamna khangnarakli mayam singna makhoigi fattaba lamchat singbu khangladuna hainei haujikan rajniti singje thajaba yaba amata natiko moigi manungdana ama mapaldana ama haujikta mayek singna khangledana aduga minister gi macha singna ngammi haiba matawgo makhoina pami haiduna inkhalakli binupi macha singbu sen gi lang thaklaga moithem tawdona manghanbiba mayam si mit ini khongna uba phangdrabasu haujikti tapna makhoi gi aron mamai khum hangdokle edana mani masibuni maibu phina kayam kuina koptuna thamma ngamgani hainaribado paw sibu khangaliba misaktu bu khaningkreda misakto aikhoi myam jangdana mana piba phawba yaribani atai kana amata natida CN gi masanupa CID inspector loyangambanani hainia kaino haisibo mapabu mana miyamangda phongna smuggler ni haidana puthoktuna khangalibase mana hanbani ne as mahagumba asumba pambana ha kaya thoraklabadi manipur lebakse ingna chingna leigani adubudi madi yamsu chammi haine yamna su pukchel chawi haine yi masaksu phazai hai handak magi luhongbada pura kumai oina khibado isi hoibu khangaudrabro khangi mabu phangzariba nupi dudi onthokna maraiba phakreda paw singdu me helena hoisu taraduna loyada phone tori paikhalakte adubu hanjin tawmalakpadagi op tawsinkre prem su paw du taraduna makhoi masin paw phongni handakti prem upai suklei leiroi haiba matagum makok adu paiduna miyam singna social media da thagalakliba singdu yenglaga magi chair da khadang netuna yingi miyamna yamna thina ngang sakpa adu taraduna khudakta premna internet service pumba ben tawrami prem masadu leita pum khangda handakti machagi mayukta lepa ngamaroi khangladuna loya magi score tawraga masana khangna office ta laami magi mathakta tawrakpa charge pumnama ma masana yazari haiba matagum office to the sign tawrami ngamba thawba hoisu pawdu taraduna fana lotnaba tawrami adubu moigi arot palambi pumba loyana khangmana likhuliraktuna arrest tawkhirami makhoini bu gari da hapa tawdana makhutna ngambabu chingduna thongal tana puraklami thawbana chingkhaina chingduna puraklami miyamangda chingduna pubatuda ngamba thawba ikairaduna makok ado nonthaduna chatli loyagi manakta press media ke laklaga photo video ke lawrami laisna hoisu ngamba phakre paw tabada manau nupi singa punna tanaduna thawa police station tamna laami thawba ngambasu loyana jail manungda thamjilami loya mapana masana khangna leirambatuda yengladuna haujikti achumbagi mayokta kana leidore masana tawbana masana fangjawani prem machada yengpata yengi wadi ngangde loyagi matik mathauna DGP na thagatladuna loyabu promotion pirami
ꯃꯥꯁꯨ DSPꯒꯤ ꯐꯝ ꯐꯥꯎꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯄ꯭ꯔꯦꯝꯕꯨ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯃꯃꯥꯒꯤ ꯈꯜꯂꯒ ꯃꯄꯥꯕꯨ ꯌꯨꯝꯗ ꯔꯤꯖꯥꯏꯟ ꯇꯧꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯆꯤꯡꯈꯩ ꯍꯣꯏꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯗꯤ ꯆꯤꯡꯈꯩꯗꯤ ꯕꯤꯌꯔ ꯈꯔ ꯊꯛꯂꯝꯃꯤ, ꯂꯣꯌꯥꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯆꯥꯗꯦ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ, ꯂꯣꯌꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕ ꯋꯥ ꯅꯪꯅ ꯌꯥꯒꯦ ꯁꯤꯟꯒꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯪꯒꯤꯗ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤ, ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯆꯤꯡꯈꯩꯒꯤ ꯋꯥꯗꯨꯗ ꯂꯣꯌꯥꯁꯨ, ꯆꯨꯝꯃꯤꯅꯦ ꯃꯔꯨꯞ ꯆꯤꯡꯈꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ, ꯑꯩꯅ ꯑꯉꯝꯕ ꯑꯣꯏꯔꯗꯤ ꯊꯋꯥꯏꯁꯤꯐꯥꯎ ꯊꯥꯗꯣꯛꯀꯦ꯫ ꯑꯗꯣ ꯀꯩꯅꯣꯕ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯦ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯁꯔ DCPꯒ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗ ꯅꯣꯏ ꯌꯨꯝꯗ ꯂꯩꯔꯝꯕ ꯂꯨꯁꯤ ꯍꯥꯏꯕꯗꯣ, ꯑꯩꯅ ꯅꯉꯣꯟꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏꯗꯨꯗ ꯅꯪꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ, ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦꯗꯅ ꯅꯪꯁꯨ꯫ ꯂꯣꯌꯥ ꯉꯛꯅ ꯋꯥꯈꯜ ꯈꯟꯖꯥꯟꯅꯗꯨꯅ, ꯑꯩꯅ ꯂꯨꯁꯤꯕꯣ? ꯀꯩꯅꯣ ꯏꯇꯥꯎ, ꯀꯔꯤꯝ ꯈꯪꯖꯟꯅꯗꯕꯩ ꯇꯥꯏꯞꯇ ꯂꯨꯁꯤꯕꯨ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯗ꯭ꯔꯤꯔꯕ? ꯃꯗꯨ ꯇꯧꯅꯨꯀꯣ, ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ꯫ ꯅꯪꯅ ꯀꯜꯂꯒ ꯊꯝꯒꯦꯁꯨ ꯅꯪꯗꯤ ꯅꯨꯄꯤ ꯂꯩꯔꯦ, ꯑꯗꯨꯅ ꯂꯨꯁꯤꯁꯦ ꯑꯩꯒꯤ ꯑꯝꯇ ꯁꯦꯝꯕꯤꯌꯨ꯫ ꯂꯣꯌꯥ ꯈꯨꯝꯗꯦ, ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯆꯤꯡꯈꯩꯁꯨ ꯂꯣꯌꯥꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ, ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯣ? ꯏꯇꯥꯎ ꯑꯩ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯨꯅꯤꯗꯅ꯫ ꯂꯣꯌꯥ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯖꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫